ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯃꯇꯝ ꯀꯔꯝꯅ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯤ ꯇꯝꯕꯤꯒꯗꯕꯅꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯄꯨꯡ 24 ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯝꯃꯣꯏ, ꯀꯅꯥ ꯑꯃꯠꯇꯅ ꯄꯨꯡ 24 ꯁꯥꯟꯅꯕꯁꯨ ꯉꯝꯃꯣꯏ꯫ ꯑꯗꯨꯅ ꯃꯇꯝꯕꯨ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯇꯝꯕꯤꯐꯝ ꯊꯣꯛꯏ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤ ꯇꯧꯕꯗ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯗ, ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯦꯜꯞ ꯇꯧꯕꯗ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯃꯇꯝ ꯑꯁꯤ ꯈꯥꯏꯗꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯝꯕꯤꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝꯁꯨ ꯄꯤꯕꯤꯒꯗꯕꯅꯤ꯫ ꯃꯁꯤꯕꯨ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯠ ꯀꯧꯏ꯫ ꯕꯦꯁꯠ ꯄꯦꯄꯔ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯔꯤꯁꯔꯆ ꯄꯦꯄꯔ ꯃꯌꯥꯝꯗ ꯏꯃꯥꯂꯣꯟꯗ ꯊꯝꯖꯒꯦ꯫ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯗꯥꯛꯇꯔ ꯃꯤꯇꯩ, ꯗꯥꯛꯇꯔ ꯉꯥꯡꯕꯝ ꯁꯥꯟꯇꯤꯀꯨꯃꯥꯔ ꯃꯤꯇꯩ, ꯍꯣꯡꯀꯣꯠꯇꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯏꯪꯂꯤꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯑꯣꯏꯅ ꯂꯩꯖꯕꯅꯤ꯫ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯁꯟꯒꯤ ꯁꯤꯁꯇꯦꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯐꯤꯜꯁꯤꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯊꯦꯡꯅꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯅ ꯑꯦꯖꯨꯀꯦꯁꯟꯒꯤ ꯐꯤꯜꯁꯤꯗꯩꯁꯤꯗ ꯊꯦꯡꯅꯔꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯤꯡꯗꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯀꯔꯝꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯅ ꯑꯩꯍꯥꯛꯀꯤ ꯔꯤꯁꯔꯆ ꯄꯦꯄꯔ ꯑꯁꯤꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯔꯤꯁꯔꯆ ꯄꯦꯄꯔꯁꯤꯒꯤ ꯃꯃꯤꯡꯗꯤ "The Impact of Regular Exercise or Sports Participation on Students' Academic Performance" ꯍꯥꯏꯕꯅꯤ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯑꯩꯈꯣꯏꯒꯤ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯃꯗꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄꯤꯇꯤꯁꯟꯁꯤꯡꯗ ꯆꯥꯡ ꯅꯥꯏꯅ ꯌꯥꯎꯕꯅ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯀꯥꯟꯅꯕ ꯑꯗꯨꯕꯨꯅꯤ꯫ ꯑꯩꯒꯤ ꯔꯤꯁꯔꯆꯁꯤꯗꯩꯁꯤꯗ ꯑꯩꯍꯥꯛꯅ ꯀꯝꯄꯦꯌꯔ ꯇꯧꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕ ꯁ꯭ꯇꯨꯗꯦꯟꯠ ꯃꯍꯩꯔꯣꯏ ꯒ꯭ꯔꯨꯞ ꯑꯃ, ꯑꯗꯨꯒ ꯃꯍꯩꯔꯣꯏ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯇꯧꯗꯕ ꯑꯗꯨꯒꯨꯝꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯅꯤ ꯑꯁꯤ ꯆꯥꯡꯗꯝꯅꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯑꯩꯈꯣꯏꯒꯤ 25% ꯑꯩꯈꯣꯏꯒꯤ ꯆꯍꯤ 6ꯇꯒꯤꯅ 18 ꯁꯨꯔꯕ ꯑꯉꯥꯡꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯒꯤ 100ꯒꯤ ꯃꯅꯨꯡꯗ 25ꯃꯨꯛꯇꯅꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯖꯦꯜ ꯅꯤꯡꯊꯤꯅ ꯇꯧꯔꯤꯕ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯆꯪꯂꯤꯕꯁꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯇꯝꯕ ꯁꯥꯇ꯭ꯔꯁꯤꯡꯗꯅ 90ꯗꯒꯤꯅ 95 ꯐꯥꯎꯁꯤ ꯁꯥꯖꯦꯜ ꯇꯧꯏ, ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯏ, ꯁ꯭ꯄꯣꯔꯠꯁꯅ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ, ꯆꯥꯡ ꯅꯥꯏꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯪꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯃꯁꯤꯗ ꯂꯦꯝꯍꯧꯔꯤꯕ ꯍꯥꯏꯕꯗꯤ ꯆꯍꯤ 6ꯇꯒꯤꯅ 18 ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ 25-20 ꯐꯥꯎꯒꯤ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯗꯤ 80% ꯅꯠꯇ꯭ꯔꯒ 75%ꯁꯤꯅ ꯀꯗꯣꯝꯗ ꯀꯃꯥꯏꯅ ꯇꯧꯕ? ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯀꯥꯔꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯅ ꯑꯩꯈꯣꯏꯒꯤ 50ꯗꯒꯤꯅ 55 ꯐꯥꯎꯕꯁꯤ ꯃꯈꯣꯏ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤꯗ ꯊꯋꯥꯏ ꯌꯥꯎꯗꯦ, ꯁꯥꯟꯅ ꯈꯣꯠꯅꯕ ꯇꯧꯗꯦ꯫ ꯃꯁꯤꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯚ ꯏꯝꯄꯦꯛ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯂꯝꯕꯤꯗ ꯄꯨꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯇꯧꯖꯔꯤꯕ ꯔꯤꯁꯔꯆ, ꯑꯩꯍꯥꯛꯅ ꯏꯖꯔꯤꯕ ꯔꯤꯁꯔꯆ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕ, ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯃꯗꯤ ꯆꯥꯡ ꯅꯥꯏꯅ ꯁ꯭ꯄꯣꯔꯠꯁ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯍꯦꯟꯅ ꯐꯕ ꯍꯦꯜꯂꯤ, ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯏꯖꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯄꯣꯊꯤꯁꯤꯁꯁꯨ, ꯔꯤꯁꯔꯆ ꯇꯣꯄꯤꯛ ꯑꯁꯤꯒꯤ ꯍꯥꯏꯄꯣꯊꯤꯁꯤꯁꯁꯨ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯁꯥꯟꯅꯔꯣꯏ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯁꯥꯟꯅꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯖꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯔꯤꯁꯔꯆ ꯁ꯭ꯇꯗꯤ ꯑꯁꯤꯒꯤ ꯑꯣꯕꯖꯔꯕꯦꯁꯟꯗ ꯌꯦꯡꯁꯤꯟꯕ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯑꯩꯍꯥꯛꯅ ꯌꯦꯡꯁꯤꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗꯒꯤ ꯊꯣꯔꯛꯄ ꯑꯦꯛꯁꯔꯁꯥꯏꯖ, ꯔꯦꯒꯨꯂꯔ ꯑꯦꯛꯁꯔꯁꯥꯏꯖ ꯑꯣꯏꯅ ꯇꯧꯕꯗꯒꯤ ꯑꯃꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯌꯥꯎꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯃꯍꯩꯔꯣꯏ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯍꯣꯡꯕꯁꯤꯡ ꯑꯁꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫
ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤ ꯆꯥꯔꯤ ꯊꯛꯂꯤꯕ ꯍꯥꯏꯕꯗꯤ ꯗꯥꯏꯠꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅꯕ ꯍꯧꯕꯗꯒꯤ ꯃꯍꯥꯛꯀꯤ ꯗꯥꯏꯠꯁꯤ ꯐꯖꯅ ꯌꯥꯝꯅ ꯍꯣꯡꯉꯦ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯄ ꯖꯪ ꯐꯨꯗ ꯑꯁꯤꯅꯆꯤꯡꯕꯁꯤ ꯃꯍꯥꯛ ꯆꯥꯕ ꯇꯣꯛꯏ ꯑꯗꯨꯒ ꯑꯐꯕ ꯆꯤꯟꯖꯥꯛꯁꯤꯡ ꯍꯩ ꯔꯥ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯣꯇꯤꯟ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯅꯆꯤꯡꯕꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯤ ꯐꯖꯅ ꯇꯝꯃꯤ ꯃꯔꯝꯗꯤ ꯃꯇꯝꯁꯤ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯗ꯭ꯔꯒꯗꯤ ꯃꯍꯥꯛꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯗ ꯁꯥꯖꯦꯜ ꯇꯧꯕꯗ ꯆꯠꯈ꯭ꯔꯤꯕ ꯃꯇꯝꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯍꯧꯗꯕꯅ ꯑꯇꯣꯞꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟ ꯑꯁꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯇꯝꯕ ꯍꯧꯔꯛꯏ ꯅꯤꯡꯊꯤꯖꯅ ꯈꯪꯕ ꯍꯧꯔꯛꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯥꯝꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁꯇ ꯆꯥꯡ ꯅꯥꯏꯅ ꯀꯥꯕ ꯍꯧꯔꯛꯏ ꯃꯁꯤꯁꯨ ꯃꯍꯥꯛꯀꯤ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯁꯥꯟꯅꯕ ꯑꯗꯨꯗꯒꯤ ꯇꯝꯂꯛꯄꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯖꯤꯝꯗ ꯆꯠꯄ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯣꯔꯠ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯕꯨ ꯆꯥꯡ ꯅꯥꯏꯅ ꯇꯧꯗ꯭ꯔꯒꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯕ ꯐꯪꯗꯕꯅꯤꯅ ꯃꯗꯨꯗꯒꯤ ꯀꯥꯟꯅꯕ ꯐꯪꯗꯕꯅꯤꯅ ꯃꯗꯨꯗ ꯆꯥꯡ ꯅꯥꯏꯅ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯁꯨ ꯌꯥꯎꯔꯛꯏ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯆꯪꯕꯁꯨ ꯍꯦꯜꯂꯛꯏ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯉꯝꯃꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕ ꯍꯥꯏꯕꯁꯤ ꯖꯤꯝꯗꯕꯨ ꯑꯣꯏꯔꯣ ꯃꯄꯥꯟꯗꯕꯨ ꯑꯣꯏꯔో ꯍꯥꯏꯕꯗꯨ ꯉꯁꯥꯏꯒꯤ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯗ꯭ꯔꯒꯗꯤ ꯁꯥꯟꯅꯕꯗꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯌꯥꯗꯕꯅꯤꯅ ꯄꯨꯛꯅꯤꯡ ꯆꯪꯅꯕ ꯍꯣꯠꯅꯔꯛꯄꯗꯣ ꯃꯗꯨꯒꯤ ꯀꯥꯟꯅꯕꯗꯣ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯁꯨ ꯂꯥꯛꯏ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯍꯩꯅꯕꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯅꯤꯁꯥ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯣꯛꯇꯕ ꯊꯕꯛ ꯆꯠꯊꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯕ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯅ ꯃꯍꯥꯛꯀꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯑꯀꯥꯏꯕ ꯄꯤꯕ ꯃꯔꯝꯅ ꯑꯩꯍꯥꯛꯀꯤ ꯔꯤꯁꯔꯁ ꯑꯦꯅꯥꯂꯥꯏꯁꯤꯁ ꯃꯊꯪꯗ ꯑꯩꯍꯥꯛꯀꯤ ꯔꯤꯁꯔꯁꯀꯤ ꯗꯦꯇꯥꯁꯤꯡ ꯑꯁꯤ ꯑꯦꯅꯥꯂꯥꯏꯁ ꯇꯧꯏ ꯑꯩꯍꯥꯛꯀꯤ ꯁꯔꯚꯦ ꯀꯣꯏꯁꯟꯁꯤꯡꯁꯨ ꯑꯦꯅꯥꯂꯥꯏꯁ ꯇꯧꯏ ꯑꯗꯒꯤ ꯑꯩꯍꯥꯛꯀꯤ ꯁꯕꯖꯦꯛ ꯑꯣꯐ ꯁ꯭ꯇꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗꯁꯨ ꯌꯦꯡꯁꯤꯟꯕ ꯍꯧꯏ ꯃꯍꯥꯛꯀꯤ ꯉꯁꯥꯏ ꯑꯩꯍꯥꯛꯅ ꯏꯁꯤꯜꯂꯒ ꯊꯝꯕ ꯉꯁꯥꯏꯒꯤ ꯔꯦꯀꯣꯔꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯦꯛꯖꯥꯝ ꯇꯦꯁꯇ ꯍꯥꯏꯗꯤ ꯃꯍꯥꯛꯀꯤ ꯄꯔꯤꯈꯥꯁꯤꯡꯗ ꯃꯍꯥꯛꯅ ꯐꯪꯂꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯔꯛꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯏꯁꯤꯜꯂꯒ ꯊꯝꯃꯤ ꯁꯔꯚꯦ ꯀꯣꯏꯁꯟꯗ ꯀꯣꯏꯁꯟ 9 ꯃꯍꯩꯔꯣꯏ 24ꯗ ꯍꯪꯕꯗꯨꯗ 72.5%ꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕ ꯑꯃꯗꯤ ꯆꯥꯡ ꯅꯥꯏꯅ ꯁ꯭ꯄꯣꯔꯠꯁ ꯇꯧꯕ ꯑꯃꯗꯤ ꯆꯥꯡ ꯅꯥꯏꯅ ꯁ꯭ꯄꯣꯔꯠꯁ ꯀꯝꯄꯤꯇꯤꯁꯟꯁꯤꯡꯗ ꯌꯥꯎꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯁꯥꯖꯦꯜ ꯇꯧꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯕ ꯉꯝꯃꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯍꯦꯜꯂꯤ ꯆꯥꯡ ꯅꯥꯏꯕ ꯍꯦꯜꯂꯤ ꯃꯁꯥ ꯐꯕ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯌꯥꯏ ꯍꯥꯏꯕꯗꯤ ꯃꯍꯩꯔꯣꯏ 19 24ꯒꯤ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏ 19ꯅ ꯌꯦꯁ ꯍꯥꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗ 17% ꯍꯥꯏꯕꯗꯤ 13.5%ꯅ ꯍꯥꯏꯕꯗꯤ ꯃꯍꯩꯔꯣꯏ 4 ꯅꯣ ꯍꯥꯏ ꯍꯥꯏꯗꯤ 24ꯒꯤ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏ 4 ꯑꯃꯗꯤ ꯃꯈꯣꯏ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯒꯤ ꯑꯩꯍꯥꯛꯀꯤ ꯔꯤꯁꯔꯁ ꯍꯥꯏꯄꯣꯊꯤꯁꯤꯁꯅ ꯍꯥꯏꯔꯤꯕ ꯁ꯭ꯄꯣꯔꯠꯁꯅ ꯀꯥꯟꯅꯕ ꯄꯤ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯗꯦ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯍꯥꯏꯗꯤ ꯃꯍꯩꯔꯣꯏ 24ꯒꯤ ꯃꯅꯨꯡꯗ 2 ꯑꯃꯅ ꯃꯈꯣꯏꯗꯤ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯁꯤꯅꯤ ꯁꯔꯚꯦ ꯀꯣꯏꯁꯟꯗꯨꯒꯤ ꯑꯩꯍꯥꯛꯅ ꯂꯧꯈꯠꯄ ꯁꯔꯚꯦ ꯀꯣꯏꯁꯟꯗꯨꯒꯤ ꯔꯤꯖꯜ ꯐꯣꯜ ꯍꯥꯏꯕꯗꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯂꯤꯕꯁꯤ 24 ꯁ꯭ꯇꯨꯗꯦꯟꯠꯁꯀꯤ ꯃꯅꯨꯡꯗꯨꯗ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ 72.5%ꯅ ꯌꯥꯏ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯋꯥꯡꯕ ꯄꯔꯁꯦꯟꯇꯦꯖꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏ ꯃꯁꯥꯃꯛ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯆꯥꯡ ꯅꯥꯏꯅ ꯇꯧꯗ꯭ꯔꯒꯁꯨ ꯁꯥꯖꯦꯜ ꯆꯥꯡ ꯅꯥꯏꯅ ꯇꯧꯗ꯭ꯔꯒꯁꯨ ꯃꯈꯣꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯃꯗꯤ ꯆꯥꯡ ꯅꯥꯏꯅ ꯁ꯭ꯄꯣꯔꯠꯁ ꯀꯝꯄꯤꯇꯤꯁꯟꯅꯆꯤꯡꯕ ꯌꯥꯎꯕꯁꯤꯅ ꯀꯥꯟꯅꯩ ꯍꯥꯏꯕꯁꯤ ꯃꯈꯣꯏꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯂꯥꯛꯄ ꯑꯍꯣꯡꯕ ꯑꯃꯅ ꯑꯩꯍꯥꯛꯀꯤ ꯇꯦꯁ ꯁꯕꯖꯦꯛ ꯍꯥꯏꯗꯤ ꯑꯩꯍꯥꯛꯅ ꯁ꯭ꯇꯗꯤ ꯇꯧꯔꯤꯕ ꯁꯕꯖꯦꯛ ꯃꯍꯩꯔꯣꯏ ꯑꯗꯨꯒꯤ ꯁ꯭ꯀꯣꯔ ꯑꯁꯤꯅꯤ ꯃꯍꯥꯛꯀꯤ ꯁ꯭ꯀꯣꯔ ꯑꯁꯤ ꯍꯥꯟꯅ ꯁꯥꯟꯅꯗ꯭ꯔꯤꯉꯩꯗ 80%ꯗ ꯂꯩꯔꯝꯕꯗꯣ
ꯈꯪꯍꯧꯗꯅ ꯊꯥ ꯅꯤꯄꯥꯟꯒꯤ ꯁ꯭ꯇꯗꯤ ꯁꯤꯗꯩꯁꯤꯗ ꯃꯍꯥꯛꯀꯤ ꯁ꯭ꯀꯣꯔꯁꯤ ꯃꯥꯔꯛꯁꯤ 80ꯗꯒꯤ 95ꯇ ꯆꯣꯡꯈꯠꯂꯛꯑꯦ ꯃꯁꯤꯅꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯏꯕꯁꯤ ꯃꯁꯤꯅꯁꯨ ꯇꯥꯛꯏ ꯃꯗꯨꯗꯤ ꯁ꯭ꯄꯣꯔꯠꯁ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅꯕ ꯆꯥꯡ ꯅꯥꯏꯅ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯕ ꯑꯃꯗꯤ ꯁꯥꯖꯦꯜ ꯆꯥꯡ ꯅꯥꯏꯅ ꯇꯧꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯉꯝꯃꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯝꯕ ꯉꯝꯃꯤ ꯃꯁꯥ ꯐꯕꯇ ꯅꯠꯇꯅ ꯍꯥꯏꯕꯁꯤ ꯎꯠꯂꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯈꯔ ꯅꯤꯡꯁꯤꯡꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯍꯥꯟꯕꯗ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯤ ꯅꯨꯡꯇꯤꯒꯤ ꯃꯈꯣꯏꯅ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯄꯨꯡ 1-2 ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯌꯧꯔꯛꯑꯀꯥꯟꯗ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯆꯌꯣꯜ ꯑꯃ ꯋꯥꯠꯂꯤꯉꯩꯗ ꯄꯨꯡ 4-5 ꯌꯧꯅ ꯄꯥꯕꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯡꯇꯤꯒꯤ ꯄꯨꯡ 1-2 ꯑꯗꯨꯃꯥꯏꯅ ꯄꯥꯕ ꯑꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯀꯥꯟꯅꯩ ꯃꯁꯤꯅ ꯌꯥꯝꯅ ꯍꯛꯆꯥꯡꯗꯁꯨ ꯁꯣꯛꯍꯟꯗꯦ ꯑꯗꯨꯒ ꯄꯥꯅꯤꯡꯕꯁꯨ ꯐꯥꯎꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯕꯨꯁꯨ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤꯗ ꯁꯥꯖꯦꯜ ꯆꯥꯡ ꯅꯥꯏꯅ ꯇꯧꯕꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯅꯕ ꯍꯣꯠꯅꯕꯤꯕ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤꯕ ꯅꯣꯡꯃꯗ ꯃꯈꯣꯏꯅ ꯁꯥꯟꯅꯕ ꯌꯥꯕꯁꯤꯁꯦ ꯃꯤꯅꯤꯠ 95 ꯃꯤꯅꯤꯠ 60 ꯐꯥꯎꯕ ꯁꯥꯟꯅꯕ ꯑꯗꯨꯒ ꯌꯥꯝꯗ꯭ꯔꯕꯗ ꯆꯌꯣꯜ ꯑꯃꯗ 3 ꯁꯥꯟꯅꯕ 3ꯂꯛꯇꯒꯤꯅ 5 ꯐꯥꯎ ꯁꯥꯟꯅꯕ ꯉꯝꯃꯒꯗꯤ ꯌꯥꯝꯅ ꯐꯩ ꯑꯗꯨꯕꯨ 3 ꯐꯥꯎ ꯁꯨꯗ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕꯗꯨ ꯐꯪꯕ ꯋꯥꯠꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯁꯥꯖꯦꯜ ꯇꯧꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯈꯣꯏꯅ ꯁ꯭ꯄꯣꯔꯠꯁ ꯀꯝꯄꯤꯇꯤꯁꯟꯁꯤꯡꯗ ꯁ꯭ꯄꯣꯔꯠꯁ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯥꯖꯦꯜ ꯇꯧꯕꯅꯦ ꯁ꯭ꯄꯣꯔꯠꯁ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅꯕꯅꯦ ꯑꯗꯩ ꯁ꯭ꯄꯣꯔꯠꯁ ꯀꯝꯄꯤꯇꯤꯁꯟꯁꯤꯡꯗ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯗ ꯆꯥꯡ ꯅꯥꯏꯅ ꯁꯔꯨꯛ ꯌꯥꯕ ꯑꯁꯤꯅ ꯃꯈꯣꯏꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯔꯥꯁꯤꯡ ꯇꯝꯕꯤ ꯃꯔꯨꯑꯣꯏꯅ ꯈꯥꯡꯕ ꯀꯟꯕ ꯑꯗꯒꯤ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯅ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯑꯗꯨꯒ ꯆꯥꯡ ꯅꯥꯏꯅ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯀꯥꯟꯅꯕ ꯑꯁꯤ ꯃꯈꯣꯏꯗ ꯄꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯇꯝꯕꯤꯒꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯃꯇꯝ ꯑꯁꯤ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯤ ꯇꯝꯕꯤꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯇꯝ ꯑꯁꯤꯕꯨ ꯌꯦꯟꯊꯣꯛꯑꯒ ꯃꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯈꯛꯇꯗ ꯃꯣꯏꯅ ꯇꯧꯔꯒꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯁꯣꯜꯂꯛꯀꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯈꯛꯇ ꯄꯨꯛꯅꯤꯡ ꯆꯪꯉꯒꯁꯨ ꯃꯈꯣꯏ ꯑꯐꯕ ꯃꯤ ꯑꯣꯏꯕ ꯉꯝꯃꯣꯏ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡ ꯐꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯃꯣꯏ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯌꯧꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯒꯤ ꯃꯇꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯑꯃꯗꯤ ꯁꯥꯖꯦꯜ ꯇꯧꯕꯒꯤ ꯃꯇꯝ ꯁ꯭ꯄꯣꯔꯠꯁ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯇꯝ ꯑꯃꯗꯤ ꯂꯣꯏꯅꯅ ꯃꯃꯥꯟꯅꯕꯁꯤꯡꯒꯅꯤ ꯈꯪꯗꯦ ꯃꯇꯣꯝꯇꯅꯤ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯍꯣꯕꯤ ꯃꯍꯥꯛꯀꯤ ꯏꯟꯇꯔꯦꯁꯁꯤꯡ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯖꯕꯒꯤ ꯃꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝꯁꯤ ꯅꯤꯡꯊꯤꯅ ꯀꯥꯏꯊꯣꯛꯑꯒ ꯇꯧꯕꯁꯤ ꯇꯝꯕꯤꯒꯗꯕꯅꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟ ꯍꯥꯏꯅ ꯈꯪꯅꯩ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯁ꯭ꯇꯗꯤꯗ ꯃꯈꯣꯏꯒꯤ ꯁꯥꯟꯅꯕꯗ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯃꯈꯣꯏꯅ ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯒꯤꯗꯃꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯁꯤꯜꯂꯤ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯎꯍꯟꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤꯕ ꯔꯤꯁꯔꯁ ꯑꯁꯤꯅ ꯄ꯭ꯔꯨꯞ ꯇꯧꯏ ꯃꯗꯨꯗꯤ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕ ꯆꯥꯡ ꯅꯥꯏꯅ ꯁ꯭ꯄꯣꯔꯠꯁ ꯇꯧꯕ ꯑꯃꯗꯤ ꯆꯥꯡ ꯅꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄꯤꯇꯤꯁꯟ ꯑꯃꯗꯤ ꯁ꯭ꯄꯣꯔꯠꯁ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯗ ꯁꯔꯨꯛ ꯌꯥꯕꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯏ ꯃꯇꯦꯡ ꯄꯥꯡꯕꯗ ꯅꯠꯇꯅ ꯑꯁꯨꯃꯥꯏꯅ ꯁꯥꯟꯅꯗꯕ ꯑꯗꯩ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯗꯕ ꯁꯥꯖꯦꯜ ꯇꯧꯗꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯅꯤꯡꯊꯤꯅ
ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯄ꯭ꯔꯃꯥꯟ ꯇꯧꯔꯦ, ꯆꯨꯝꯃꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯦ꯫ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯍꯥꯛꯀꯤ ꯔꯤꯁꯔꯆꯔ ꯑꯃ ꯑꯣꯏꯅ ꯄꯦꯄꯔ ꯑꯁꯤꯕꯨ ꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ, ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯗ ꯑꯃꯗꯤ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯗ, ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅꯕ ꯏꯟꯁꯤꯟꯕ ꯈꯛꯇ ꯅꯠꯇꯅ, ꯇ꯭ꯌꯨꯁꯟ ꯃꯌꯥꯝ ꯑꯃ ꯊꯥꯕ ꯈꯛꯇ ꯅꯠꯇꯅ, ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕꯒꯤ, ꯑꯗꯒꯤ ꯆꯥꯡ ꯅꯥꯏꯅ ꯁ꯭ꯄꯣꯔꯠꯁ ꯁꯥꯟꯅꯕꯒꯤ, ꯆꯥꯡ ꯅꯥꯏꯅ ꯁ꯭ꯄꯣꯔꯠꯁ ꯀꯝꯄꯤꯇꯤꯁꯟꯅꯆꯤꯡꯕꯗ ꯌꯥꯎꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤꯁꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯇꯝꯕꯤꯒꯗꯕꯅꯤ, ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯇꯝꯕꯤꯐꯝ ꯊꯣꯛꯏ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯍꯦꯕꯤꯠ, ꯑꯁꯤꯒꯨꯝꯕ ꯍꯩꯅꯕꯤ ꯑꯁꯤꯗ ꯂꯩꯈ꯭ꯔꯕ ꯁꯥꯟꯅꯔꯣꯏꯁꯤꯡ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯑꯩꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯗꯕ ꯅꯤꯁꯥ ꯆꯥꯕ, ꯑꯗꯒꯤ ꯗ꯭ꯔꯒ ꯆꯥꯁꯤꯟꯕ, ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯨꯝꯕꯗ, ꯑꯃꯗꯤ ꯑꯇꯩ ꯍꯨꯔꯥꯟ ꯆꯤꯟꯊꯤꯅꯆꯤꯡꯕꯗ ꯆꯪꯂꯨꯕꯗꯒꯤ ꯉꯥꯛꯊꯣꯛꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ, ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯁꯤꯗ ꯅꯤꯡꯊꯤꯅ ꯄꯨꯁꯤꯟꯕꯤꯔꯒ ꯃꯁꯥ ꯐꯅ, ꯋꯥꯈꯜ ꯁꯦꯡꯅ, ꯑꯐꯕ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯂꯩꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯑꯩꯍꯥꯛ ꯏꯁꯥꯃꯛ ꯑꯦꯂꯤꯠ ꯅꯦꯆꯔꯦꯜ ꯑꯃ ꯑꯣꯏꯅ, ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯦꯊ꯭ꯂꯦꯠ ꯑꯃ ꯑꯣꯏꯅ ꯂꯩꯖꯕꯅꯤ꯫ ꯑꯩ INBA ꯑꯦꯁꯤꯌꯥꯒꯤ, INBA ꯇꯥꯏꯋꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅꯁꯨ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯋꯥꯔꯜꯒꯤ ꯑꯣꯏꯅ, ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯩꯍꯥꯛ ꯃꯀꯣꯛ ꯊꯣꯡꯕ ꯒꯣꯜ ꯃꯦꯗꯜ ꯑꯩꯍꯥꯛ 12 ꯂꯧꯖꯔꯦ꯫ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤꯡꯊꯣꯜ ꯀꯌꯥ ꯑꯃꯁꯨ ꯐꯪꯖꯔꯦ꯫ ꯊꯥꯒꯠꯆꯔꯤ꯫